ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏ ꯀꯧꯏ꯫ ꯏꯃꯥꯒꯤ ꯅꯨꯄꯤꯁꯛ ꯕꯕꯥꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯣꯛꯄ ꯊꯥ 3 ꯁꯨꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯕꯕꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤꯕꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯅ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯏꯃꯥꯁꯨ ꯏꯅꯥꯎꯅꯨꯄꯥ ꯄꯣꯛꯄꯒꯤ ꯏ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯕꯕꯥ ꯂꯩꯇꯕꯒꯤ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯝꯃꯤ꯫ ꯌꯥꯝ ꯀꯨꯏꯅ ꯃꯃꯥꯁꯨ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯋꯥꯕ ꯑꯗꯨꯛ ꯇꯥꯕꯗꯣ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯗꯣ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯉꯛꯇꯦ꯫ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯀꯥꯁꯨ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯏꯕꯣ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯄꯨꯄꯨꯅ ꯂꯧꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯌꯥꯝꯅ ꯆꯥꯎꯏ꯫ ꯀꯀꯥꯗꯤ ꯃꯆꯥꯁꯨ ꯌꯥꯎꯗꯦ꯫ ꯏꯗꯣꯝꯆꯥꯁꯨ ꯌꯥꯝꯅ ꯐꯠꯇꯦ, ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯄꯤꯛꯏ꯫ ꯑꯩꯈꯣꯏꯗꯁꯨ ꯀꯔꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯏꯗꯣꯝꯆꯥꯁꯦ ꯂꯥꯏ ꯈꯔ ꯁꯥꯟꯅꯕꯅ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯀꯔꯤꯅꯣ ꯄꯥꯎ ꯌꯥꯝ ꯇꯥꯏ, ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯕꯕꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤꯁꯨ ꯏꯗꯣꯝꯆꯥꯅ ꯁꯤꯟꯕ ꯇꯧꯕ ꯊꯧꯔꯝꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯆꯤꯡꯅꯕꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯪꯗꯕꯅ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯗꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯣꯡꯃ ꯏꯅꯥꯎꯅꯨꯄꯥ ꯆꯍꯤ 2 ꯁꯨꯕꯒꯤ ꯏꯁꯣꯔꯗ ꯂꯥꯏꯅꯤꯡꯊꯧꯗ ꯍꯩꯔꯥ ꯀꯕꯣꯛꯅꯆꯤꯡꯕ ꯀꯠꯅꯃꯛ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯐꯤ ꯑꯁꯦꯡꯕ ꯍꯣꯡꯂꯤꯉꯩ ꯃꯅꯤꯡꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯗꯣ ꯀꯞꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯂꯝꯌꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯏꯃꯥ ꯀꯧꯔꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ, ꯑꯕꯨꯡꯉꯣꯗꯤ ꯁꯥꯟꯅꯔꯤ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯤ ꯀꯅꯥꯁꯨ ꯂꯩꯅꯕ ꯅꯠꯇꯦ, ꯀꯅꯥꯏ ꯑꯉꯥꯡ ꯀꯞꯇꯣꯏꯅꯣ ꯏꯕꯦꯝꯃ? ꯑꯩꯁꯨ ꯑꯩꯒꯤ ꯕꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯂꯥꯏꯗꯨꯛ ꯊꯝꯕꯩ ꯊꯥꯟ ꯑꯃ ꯏꯃꯥꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯕ ꯂꯣꯏꯔꯐꯥꯎ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯂꯛꯄꯗ ꯃꯅꯤꯡꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯋꯥꯐꯜ ꯃꯔꯛꯇ ꯆꯪꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯕꯨ ꯀꯟꯅ ꯀꯧꯔꯒ ꯄꯥꯏꯔꯤꯕ ꯀꯣꯜꯗꯣ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯣꯡꯖꯤꯜꯗ ꯄꯜꯂꯒ ꯇꯨꯁꯟꯕꯗꯒꯤ ꯀꯣꯛꯇ ꯈꯔ ꯌꯩꯁꯤꯟꯈꯤꯗꯨꯅ ꯁꯣꯛꯄꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯐꯦꯡꯍꯧꯔꯦ꯫ ꯑꯩ ꯀꯔꯤꯁꯨ ꯄꯥꯎ ꯇꯝꯗ꯭ꯔꯦ, ꯇꯨꯝꯕꯗ ꯇꯝꯂꯒꯦ ꯍꯥꯏꯅ꯫ ꯏꯃꯥꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯋꯥꯏꯔꯝ ꯇꯥꯁꯜꯂꯒ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯣ ꯏꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯈꯔꯕꯨꯗꯤ ꯊꯦꯡꯅꯔꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯤꯈꯤꯅꯤ ꯈꯟꯕꯅ ꯑꯩꯒꯤ ꯃꯤꯠꯇ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯝꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯇꯥꯔ ꯃꯥꯜꯂꯦ, ꯍꯧꯒꯠꯇꯨꯅ ꯑꯩꯒ ꯑꯕꯨꯡꯉꯣꯒꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯐꯝꯃꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯕꯨꯡꯉꯣꯒ ꯑꯩꯒ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯀꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯂꯨꯝꯈ꯭ꯔꯕꯗꯣ ꯇꯨꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯕꯨꯡꯉꯣꯗꯨ ꯄꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯏꯃꯥꯗꯤ ꯂꯝꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯤꯕ ꯉꯥꯏꯍꯥꯛ ꯀꯥꯎꯗꯨꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯗꯣ ꯏꯃꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯟ ꯆꯛꯈꯥꯏꯕ, ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯆꯥꯏꯕ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯕꯨꯡꯉꯣꯁꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯃꯤꯠꯇ ꯎꯕꯒꯨꯝ ꯆꯥꯛꯈꯨꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯄꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯈꯜꯂꯤꯉꯩ ꯀꯀꯥ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯩꯈꯣꯏꯗ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯁꯨ ꯆꯦꯛꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯕꯨꯡꯉꯣꯒ ꯏꯃꯥꯒ ꯊꯝꯂꯝꯗꯨꯅ ꯀꯀꯥ ꯍꯣꯏ ꯀꯧꯒꯦ ꯍꯥꯏꯅ ꯆꯪꯉꯨꯕꯅꯤ꯫ ꯏꯗꯣꯝꯆꯥꯕꯨ ꯍꯥꯟꯅ ꯀꯧꯒꯦ ꯇꯧꯔꯤꯉꯩ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯂꯥꯏꯁꯣꯟ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯤꯕ ꯊꯛꯀꯠꯄꯅ ꯄꯨꯜꯂꯒ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯑꯗꯨꯅ ꯔꯥꯎꯟ ꯀꯣꯏꯔꯒ ꯂꯪ ꯑꯍꯤꯡꯕ ꯀꯤꯕ ꯐꯤꯅ ꯁꯥꯕ ꯂꯥꯏꯗꯤ 5-6 ꯂꯩꯔꯝꯃꯤ꯫
Abak mapa haidura adaida yetum hanba yetum sunate. Pin ahum yungduna thamlaga phanik setpa laidido paiduna kari kari no solaga pin adu setpa hauraklamme. Khudai setpa laidi aduna chai ama yunglaga yanduna thamlamne. Aduga makhuta paiba laidi aduda imagi ming sijanaduna laison tinson kaya solaga pin ado setlingai aigi tungda kak posak amana thilaklamme. Mai leiduna yengubada wangdrong wangba masak uge phangdaba ama leptuna leramki. Kimanbana laubasu ngamdraduna kanna chenthorakpani. Sumangda chatpa herakta ngairiba angang ama phibam kaina chenduna sanarame. Tauriba mayamsi karino haiba wakhal ama thoktre. Tunglomdasu mi ama yam kanna chenbagi makhol taraklapme. Karino haina yenglubani makhut yautaba mamisu pandaba phibam yamna kaiba amana aigi nakta kanna chensilakpado urubadagi aisu imaga abungogi manakta kanna chensinduna thong lonsilaga khojulukham thanama thirikan thongdo kanna thilaktuna makhol kaya amaga loinana law khongbagi khonjel tarakhe. Chakhumgi thongjelda khojulukham ado yalamme. Adu lawduna tharaga